Krumzari ISTV Manipuri Pau Midiang Tabire Besingbo Angom Amalana Taram Oksari Uzik Marui Bapauda Nongmai Kamna Bani Haiba Thogdokta KNFNG Miyohum Sire Makoidagi Kulai Fagale Hai Uzik Pau Sandok Pizari Nongmai Kapna Bani Haiba Thogdokta KNFNG Miyohum Sire Makoidagi Kulai Hum Fagale Thogdok Asi Ngase Yukpung Nipan Makhairum Taba Matamda Nongpo Kaitel Manbidagi Khong Napung Anirom Chatlaga Laiba NP Kulen Amadi Henzang Anigi Marakta Thokibani Hairi Thogdok Thokpham da Yairipok Police ki team ama changsin khre ISTV News na fangba pau amagi matung inna NP Kulen Amadi Henzang Khulgi Mapham Singda KNFNG Khulai Paiba Sing Laire Haiba Pau Tabadagi Ngasi Ayuk Anganbada Kunmathoi Suba Para Army Taramanga Suba Assam Rifles Amadi Thawal Commando ki Kangbu Amana Mapham Aduda Changsinbada Nakalanida Nongmai Kapnabagi Thodokta KNFNG Myoy Ahum Adu Sikhibani Thodok Aduda Security Force ki Maikaidagi Asok Apan Amandi Asiana Mata Yaukide Laikhidraba Myoy Ahum Adudagi M16 Rifles Ama Amadi AK Rifles Ani Police na Fagat Le Hairi Ngasi ayuk angan bada khong na sorok lan banupi ama diay tatana thombadagi laikhidre Thodok asi ayuk ki pung nipan rom taba matamda singzamai PS ki manung chanba sangai pro mamang lekai dat thokibani laikhidra binupi adugi masadagi phangba Aadhaar card ki matung ina Asem Radharani chahi humpu Mapuroiba Iboja mayang IMPHAL PS ki manung chanba Sirai mayai lekai dagini Asem Radharani na sorok lan thorakpada IMPHAL rom dagi haidarakpa diay tata amana thombadagi mahak mafam aduda adumak laikhidra Bani Asiba Haksang Singzamai PS na Lokhalaga Mukta Thamkibaga Loinana case ama register Taukre Mahapu Thumlamba DI Amadi driver Kwakaitel outpost na Fazin Kre Hai Chatkiba December Tang Taragi Ayuk Pung Mangarum Taba Matamda Kangabam Lekai Dalaiba IMC Ward number Nipangi Councillor Kangabam Tikendragi Yumda Bom Thamzilimba Thawongbu Yaning Daba Fongduktuna Ngasi Kangabam Yumjau Lairembi Community Holder Wakan Mifam Chathakre Kangabam Lekai Marapaibi Amadi Lamdam Adungki Myoy Kyana Saruk Yaduna Chatakhiba Wakan Mifam Aduda Saruk Yakhibi Amana Fongdorakpada Asegumba Thodok Asi Matungda Amuk Hana Thogan Biganu Haiki Tikendra Masana Haikibada Mangonda Kanagumba Lup Amatana Sel Gidiman Taurakhiba Leite Mahaki Mathakta Pendaba Leirabasu Waris Hanaduna Bhab Taminasi Haiki Amarumda Tikendrogi Yumda Bom Thamzilamba Thawongbu Yaningdaba Fongdoktuna IMPHAL Municipal Council ki Office Mamangda Wakat Mifam Chathakre Councillor M Subhasandrana Bom Thamzinduna Aki Akhang Pokhanbagi Thodok Asi Matungda Amuk Hana Tawbiganu Haiki Lomi Singh da har matam chana ahongba mamalda fanghanba ngamdraba Congress ki sarkar asina Mantri MLA khara naknaba myoy singda thanana ba maru marang khara lemna piraga Manipur gi labuk sing sanghanba ngamgadra haina Bharatiya Janata Party Kisan Morcha na thadrok pachero lamana khangalagli Lomi Singh na puthokli ba mahai marong sing liduna thamba ngamnaba sarkar na honagadabani hairi Uzik paugi maraktana tenba breng matang lawzari Amuka na taram oksari International Human Rights Day ging thoram ngarang Mori da pangthokre World United NGO Mission Manipur yauna tongan ba organization kayana trade center Mori da pangthokhiba thoram aduda Hills Tribal Council ki President Jamang Hauki CSD gi board member Pratap More Commando Unit ki Wi-Fi na chingba myoy kayana saruk yakhi Wangang kiba singna fungdok na kibada lamda masida office pagi marumda security force na myoy bagi hakya khongoinari non-state Actor Singh Nasu Myoy Bagi Hak Khonggaung Nabagi Thabak Leptana Chathari Asigumba Thawong Singh Asi Thingnanaba Praja Singh Amadi Sarkarna Chapchaba Thodang Lokhat Minasi Haiki Manipurda Mayum Panbi Myanmar Ningol Amana Mahaki Mapuroiba Laikhidraba Matungda Imung Manunggi Myoy Singna Mangonda Chathariba Myot Minai gi Thabak Singh Paudamki CSD gi Senior Project Manager Ribet Ramanna Haikibada Isa Isagi Hingbagi Hak Ningtina Kanglabadi Kananasu Isagi Hak Manghan Bangamloi Haiki BT Rota Gari Khambaya Handriba Masigi Matangda Gambir Singh Shopping Arcade Dukan Family Ba Amadi BT Road Kinakalda Dukan Family Ba Singna Home Minister Amadi DGP da Wakat Cherol Ama Pisinkre Wakat Cherol Aduda BT Road Kinakalda Gari Khambaya Handaba Sina Karba Tauriba Singh da Chauna Amang Bathogale Athoba Matamda BT Road ki Awang Thangba Maikaida Gari Parking PBU Haiba Wafam Yauri Waze Aten Babre Amagamuk Luxury Amuka na taram oksari Nupiangang da Chathaba crime sing Tingadabani Haiba Dabi Tagduna Morigi Kondong Lairembi Harau Bungdagi Morigi Mafam Kyada Miyamgi Oiba Rally ama chatkre Kondong Lairembi Harau Bungda Rally du Loraba Matungda Pangthokhiba Miyamgi Mifamda MLN gi Vice President Tomba
Okodongi Vice President Lukhoi, Hills Tribal Council की President Jamang Hauke, United NGO Mission की Secretary U Nabikishore Namaru Oiba Muising Oina Saruk Yaki, Tauranga Mari Lenana, Ward Skip Secretary Sobitana, Nupida Chataba Crime Sing, Hantahandriba Makai, Nupi Angang the Chataba Crime Sing, Hantan Bangamloi Haiki. Marui Bapau Amuka Hanapizari. Nongway Kamna Mani Hibatok Doctor KNFN gi Miohum Sire Makoidagi Kulai Fagale Hairi. Meaning Tabi Singu Amukan Kurumzari.